Ngarang numidang pung nipan ka minit yang khairom tabada tera lokrakpam laikai da leibi RK Ichanthoi Kobi nubi amagi dukanda khutlai paiba sing sakhangdaba singna changlaklaga aki khang thokhalambada natana mobile phone munduna pukre hairi khutlai paiba singna chatharamliba thawong adubu yaningtaba phongdoktuna ngarang pangthokpa paugi mifam amada sana hanbi Kobi maira paibi gi luchingbi amana hai thawong asi sagolban moirang lerak sagolban salam laikai tera lokrakpam laikai tera amudon akham laikai sayang kurau mokhong yengkhom lerak lamboi khongnang khong lukram lerak amate khamlang lerak yauna tongan ba laikai taraki mama singna akan bamongda condemn tawi thawong ase kanana kari gidamak chatharamlibano haibadu miyam khangna sengdokpiyo amate munduna pokriba mobile phone adusu athuba matamda sinabiyu haiki Sina pami budu karino ngai chantoi nang na tawi si yaning yaning de chenang na tawi to pami or pami haibana singo wa haibiraga amadi lokhiba kondo cha sina thubuda ibiraga koi amatani chidino imai cha ngakani koi masen ni marakta sikumba thoni deba thobo aki akhang manba koi pakhat patkadaba lipi masa su koi madina ko hena sungai daba phawi ko yen mama singsi mungai daba ini mayam malaga utak magi pau sdaba daba phone sida koi pulaga mayam sina munna khanaraba matungda e kamai to kono kono ni phajana haisi ko sui cha ngakani kari to ge haibeda mama singge yaro ni hai wa phone ko khana jaraga sa singi wa phone Mama puna magna hai bawa phone di kambiraga artisan thui bigi ma phone da tholi ba thudo ni nak sunu phone bidaba amadi lokhi ba phone do athu ba bibira aga cha sing na pami do kari no hai ba se ko ba phone mama hamdo bigi tanja do cha sing bigi lokjari Nakalamarom da thodogadu ki victim RK Ichanthoi na hai mahakka kanagumba amataka nungai nakhitaba laikide thawong ase kanana kari gidamak chatharamlibano haibasu khangde I masel ne khanna mullaga pukriba mobile phone adu athubu matamda sinabiyu nungaitaba leirabaso wari sanaraga wakhal taminana ba tanja pibiyu hainaso mahakna makhatana appeal tawrakli Manipurda leibiriba ima singna nachagi nasada biriba nundangda laaga nomai to pairaga nomai to chingaga kapage hatlage habagi matagum aduga aibu namfuda utang pairaga so chingjange habagi matagum to biriba tu asena nuaite imamaya maramaduna iramda masigi imaluf kaya amadi organization civil society organizing puning sinjaraga aigi phone ato tekta kaidana fanganaba amadi kanano nang zalize do khangdong minaraga ai khut punna wakal tan binalabagi mateng asing mateng aduso RK Sanjibina miyang mafamda nizari amadi haizari